ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯈꯤꯕꯗꯨ ꯈꯔꯗꯤ ꯀꯨꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯂꯛꯇ꯭ꯔꯤ ꯃꯇꯣꯝꯇ ꯂꯩꯕꯗꯨ ꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯤ ꯑꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯒ ꯑꯍꯜ ꯑꯗꯨꯒꯁꯨ ꯒꯦꯠꯇꯨꯒꯤ ꯃꯌꯥꯗꯅꯤ ꯁꯅꯥꯊꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯗꯦ ꯁꯅꯥꯊꯣꯏꯅ ꯄꯥꯕꯨꯡ ꯀꯗꯥꯏꯅꯣ ꯆꯧꯀ꯭ꯔꯤꯕꯣ ꯑꯁꯨꯝꯅ ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯁꯅꯥꯊꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯁꯨ ꯑꯍꯜꯗꯣ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯁꯅꯥꯊꯣꯏꯁꯨ ꯀꯤꯅ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄꯤꯕꯥꯔꯦꯜꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯗꯣꯝꯗꯗꯤ ꯄꯤꯕꯥꯔꯦꯜꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯄꯤꯕꯥꯔꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯄꯥꯜ ꯑꯗꯣꯝꯗ ꯁꯅꯥꯊꯣꯏꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯏꯇꯥꯎ ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯋꯥꯗꯣ ꯍꯥꯏꯅ ꯊꯣꯡꯗꯣ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯋꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕꯒꯨꯝ ꯂꯩꯃꯥꯏꯗꯨꯗ ꯀꯟꯅ ꯅꯝꯁꯤꯜꯂꯤ ꯄꯤꯕꯥꯔꯦꯜꯁꯨ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯄꯥꯜ ꯑꯗꯣꯝꯗꯒꯤ ꯁꯅꯥꯊꯣꯏꯅ ꯊꯣꯡꯗꯨ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯔꯛꯏ ꯍꯧꯖꯤꯛꯇꯤ ꯊꯣꯡꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯤ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄꯤꯕꯥꯔꯦꯜꯗꯤ ꯂꯩꯃꯥꯏꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯃꯁꯥꯒꯤ ꯃꯉꯛ ꯁꯝꯗꯨꯗ ꯃꯦꯠꯇꯨꯅ ꯂꯩ ꯁꯅꯥꯊꯣꯏꯁꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯤꯕꯥꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯅꯝꯗꯨꯅ ꯂꯧꯊꯣꯛꯂꯤ ꯁꯅꯥꯊꯣꯏꯅ ꯏꯇꯥꯎ ꯁꯤ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯄꯤꯕꯥꯔꯦꯜ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯏꯇꯥꯎ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯝꯅꯤꯗ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯇꯥꯎ ꯊꯋꯥꯏ ꯑꯃꯅ ꯑꯩꯒꯤ ꯈꯧꯔꯤꯁꯤ ꯃꯦꯠꯂꯒꯅꯤ ꯑꯩꯕꯨ ꯉꯁꯥꯏꯗꯒꯤꯅꯦ ꯅꯝꯁꯤꯜꯂꯒ ꯂꯩꯔꯤꯁꯤ ꯊꯋꯥꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯏꯇꯥꯎ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯤꯠꯀꯨꯞꯇꯨꯗꯅꯤ ꯄꯤꯕꯥꯔꯦꯜꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯤꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯨ ꯊꯣꯔꯛꯂꯤ ꯄꯤꯕꯥꯔꯦꯜ ꯄꯥꯈꯠꯅ ꯁꯅꯥꯊꯣꯏꯗ ꯀꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯊꯣꯛꯂꯛꯑꯣ ꯏꯇꯥꯎ ꯊꯣꯛꯂꯛꯑꯦ ꯃꯥꯡꯗ ꯂꯩꯔꯦ ꯁꯅꯥꯊꯣꯏꯁꯨ ꯀꯤꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯁꯤꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯏꯇꯥꯎ ꯅꯪꯒꯤ ꯃꯥꯡꯗꯅꯦ ꯂꯩꯔꯤꯗꯣ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯗꯤ ꯀꯔꯤꯁꯨ ꯎꯗꯦ ꯊꯋꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯥꯁꯤ ꯑꯩꯒꯤ ꯀꯥꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ ꯁꯧꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯅꯥꯊꯣꯏꯁꯨ ꯇꯥꯔꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯊꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯂꯝ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯇꯥꯔꯦ ꯁꯅꯥꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯊꯋꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯈꯪꯂꯕ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯃꯐꯝꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯂꯤꯕꯤ ꯁꯤꯟꯊꯣꯏꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯌꯦꯡꯖꯒꯦ ꯈꯟꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯊꯋꯥꯏꯗꯨꯒꯤ ꯋꯥꯗꯨꯗ ꯁꯅꯥꯊꯣꯏꯒ ꯄꯤꯕꯥꯔꯦꯜꯒ ꯌꯦꯡꯅꯩ ꯊꯋꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯣꯟꯅ ꯆꯦꯟꯒꯦ ꯈꯜꯂꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏꯗꯨ ꯃꯥꯡꯈ꯭ꯔꯤ ꯊꯋꯥꯏꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯁꯅꯥꯊꯣꯏꯅ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯩ ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯤ ꯄꯤꯕꯥꯔꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅꯤꯅ ꯇꯧꯗꯣꯏꯁꯤꯕꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯐꯖꯅ ꯈꯪꯕ ꯅꯠꯇꯦ ꯁꯅꯥꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂ ꯈꯨꯝꯂꯛꯂꯤ ꯃꯥꯁꯨ ꯏꯇꯥꯎ ꯑꯗꯨꯒꯤꯕꯨꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯤꯗꯨꯕꯨ ꯈꯪꯕ ꯑꯩꯈꯣꯏ ꯑꯅꯤꯅꯁꯨ ꯎꯅꯔꯨꯔꯕ ꯇꯣꯝꯊꯤꯟꯗ ꯃꯉꯣꯟꯗ ꯍꯪꯂꯒ ꯌꯦꯡꯂꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯈꯔ ꯉꯟꯅ ꯆꯠꯂꯁꯤ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯂꯣꯝꯗꯒꯤ ꯍꯨꯏꯁꯤꯡꯅ ꯀꯟꯅ ꯀꯞꯇꯨꯅ ꯈꯣꯡꯂꯛꯂꯤ
ꯃꯗꯨ ꯇꯥꯕꯗꯒꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯁꯥꯟꯅꯔꯝꯂꯕ ꯋꯥꯔꯤꯒ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯟꯅ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯔꯤ ꯄꯤꯕꯥꯔꯦꯜꯅ ꯏꯇꯥꯎ ꯑꯃꯨꯛ ꯍꯧꯔꯛꯂ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯏꯇꯥꯎ ꯉꯁꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏꯗ ꯊꯣꯡꯅꯥꯎꯁꯦ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤ ꯂꯩꯒꯦꯗꯣ ꯂꯣꯟꯅ ꯌꯦꯡꯁꯤ ꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯅꯥꯎ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯉꯛꯏ ꯄꯤꯕꯥꯔꯦꯜꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤꯕꯗꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯊꯣꯡꯅꯥꯎꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯁꯅꯥꯊꯣꯏꯁꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯇꯧꯔꯤꯁꯤ ꯀꯥ ꯃꯅꯨꯡꯁꯤꯗꯅ ꯊꯋꯥꯏꯗꯨꯅ ꯇꯝꯅꯕ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯤ ꯄꯤꯕꯥꯔꯦꯜꯁꯨ ꯃꯁꯥꯒ ꯊꯛ ꯊꯛ ꯅꯤꯛꯈꯩ ꯍꯥꯏꯔꯛꯂꯤ ꯏꯇꯥꯎ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯗ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯀꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅ ꯐꯔꯅꯤ ꯄꯤꯕꯥꯔꯦꯜꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯊꯣꯏꯁꯨ ꯌꯥꯅꯤꯡꯒꯨꯝ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ ꯏꯇꯥꯎ ꯃꯗꯨꯗ ꯊꯋꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯍꯥꯠꯅꯕ ꯇꯧꯔꯛꯂꯕꯗꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯤ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯦꯟꯈ꯭ꯔꯁꯤ ꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯗꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯈꯤꯕꯒꯨꯝ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯃꯇꯝꯁꯤꯗꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯁꯨ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯀꯤꯅ ꯀꯤꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯇꯨꯡꯗ ꯂꯦꯞꯂꯤꯕꯗꯨ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯧꯁꯥꯗ꯭ꯔꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯀꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯈꯧꯔꯤ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯡꯒꯠꯂꯤ ꯄꯤꯕꯥꯔꯦꯜꯒ ꯁꯅꯥꯊꯣꯏꯒꯁꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯩ ꯊꯋꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯥꯠꯀꯦ ꯈꯟꯈꯤꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯅ ꯁꯥꯎꯅ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤ ꯄꯤꯕꯥꯔꯦꯜꯒ ꯁꯅꯥꯊꯣꯏꯒꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯖꯔꯛꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝꯅ ꯐꯖꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗꯨ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯋꯥꯏꯗꯣ ꯃꯥꯡꯈ꯭ꯔꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯁꯨ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯁꯅꯥꯊꯣꯏꯅ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯄꯤꯗꯣ ꯐꯪꯅꯕ ꯊꯤꯔꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯔꯅꯤ ꯄꯤꯕꯥꯔꯦꯜꯅ ꯑꯃꯨꯛ ꯍꯣꯏ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯆꯠꯂꯒꯅꯦ ꯇꯣꯝꯊꯤꯟꯒ ꯍꯥꯟꯅ ꯎꯅꯔꯨꯔꯁꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯂꯩꯐꯝ ꯊꯤꯔꯁꯤ ꯐꯖꯅ ꯍꯥꯏꯖꯔꯒ ꯅꯨꯄꯤꯗꯨꯁꯨ ꯌꯥꯅꯕ ꯄꯨꯔꯛꯂꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝꯁꯨ ꯈꯪꯂꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯈꯔ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯄꯨꯡ ꯈꯔ ꯈꯖꯤꯛ ꯉꯟꯕꯅ ꯇꯣꯝꯊꯤꯟꯁꯨ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯇꯣꯝꯊꯤꯟꯅ ꯀꯧꯔꯛꯂꯤ ꯄꯤꯕꯥꯔꯦꯜꯅ ꯇꯥ ꯇꯣꯝꯊꯤꯟ ꯇꯣꯝꯊꯤꯟꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯄꯥꯜꯗ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯂꯤ ꯊꯣꯡꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯤ ꯃꯥꯁꯨ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯝꯂꯕꯗꯨꯗ ꯅꯈꯣꯏ ꯑꯣꯏꯔꯦ ꯌꯥꯝꯅ ꯉꯟꯅ ꯀꯔꯤ ꯂꯩꯔꯦ ꯇꯥ ꯇꯣꯝꯊꯤꯟꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ ꯇꯧ ꯍꯣꯏ ꯁꯥꯟꯅꯁꯤ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯂꯣ ꯄꯤꯕꯥꯔꯦꯜꯒ ꯁꯅꯥꯊꯣꯏꯒꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ ꯃꯈꯣꯏꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯇꯣꯝꯊꯤꯜꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯔꯤꯅꯦ ꯋꯥꯔꯤꯁꯦ ꯇꯥ ꯇꯣꯝꯊꯤꯟ
ꯇꯥ ꯇꯣꯝꯊꯤꯟ ꯌꯥꯔꯒꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ ꯇꯣꯝꯊꯤꯜꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯊꯤꯟꯁꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈꯤ ꯄꯤꯕꯥꯔꯦꯜꯒ ꯁꯅꯥꯊꯣꯏꯒꯁꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯊꯤꯜꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯁꯨ ꯁꯤꯟꯊꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯁꯨꯝꯅ ꯄꯨꯡ ꯈꯔ ꯆꯪꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯌꯧꯔꯤ ꯂꯥꯏꯕꯛ ꯐꯕꯅ ꯁꯤꯟꯊꯣꯏꯁꯨ ꯃꯪꯒꯣꯜꯗꯨꯗ ꯂꯩꯔꯝꯃꯤ ꯁꯤꯟꯊꯣꯏꯁꯨ ꯆꯪꯉꯛꯂꯤꯕ ꯃꯈꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯝꯊꯤꯟꯅ ꯁꯤꯟꯊꯣꯏꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯗꯨꯅ ꯈꯪꯍꯜꯂꯤ ꯁꯤꯟꯊꯣꯏꯁꯨ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯇꯣꯝꯊꯤꯟꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯅꯥꯎ ꯑꯅꯤꯁꯦ ꯃꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯚꯔꯥꯒꯤ ꯀꯥꯗꯨꯗ ꯂꯩꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗ ꯃꯥꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯁꯤꯟꯊꯣꯏꯗꯤ ꯀꯤꯅ ꯇꯥ ꯇꯣꯝꯊꯤꯟ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯩ ꯉꯝꯗꯣꯏ ꯃꯥꯟꯗꯦ ꯀꯔꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯃꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯁꯤꯟꯊꯣꯏꯗ ꯐꯖꯅ ꯍꯥꯏꯖꯔꯛꯏ ꯄꯤꯕꯥꯔꯦꯜꯅ ꯏꯆꯦ ꯅꯅꯥꯎꯃꯛꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯏꯆꯦꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯄꯤꯕꯥꯔꯦꯜꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯁꯤꯟꯊꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤ ꯁꯤꯟꯊꯣꯏꯗꯨ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯔꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯁꯤꯟꯊꯣꯏꯁꯨ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯇꯣꯝꯇ ꯂꯥꯛꯄ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠꯁꯨ ꯈꯔ ꯇꯥꯔꯤ ꯃꯐꯝꯗꯨ ꯌꯧꯔꯝꯗꯥꯏ ꯂꯝꯍꯥꯡ ꯑꯗꯨꯋꯥꯏꯗꯅꯤ ꯒꯥꯔꯤꯗꯨ ꯕꯦꯔꯥ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯒꯥꯔꯤ ꯊꯧꯔꯝꯕ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯀꯨꯝꯊꯗꯨꯅ ꯀꯔꯥꯏꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯁꯤꯟꯊꯣꯏꯒ ꯃꯃꯥꯒꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯣꯝꯊꯤꯟꯅ ꯇꯣꯡꯂꯛꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥꯗꯨꯗ ꯁꯅꯥꯍꯜꯒꯤ ꯊꯋꯥꯏꯗꯨ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯇꯩꯅꯗꯤ ꯎꯕ ꯅꯠꯇꯦ ꯇꯣꯝꯊꯤꯜ ꯈꯛꯇꯃꯛꯅꯤ ꯎꯔꯤꯕ ꯇꯣꯝꯊꯤꯜꯁꯨ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤ ꯁꯅꯥꯊꯣꯏꯅ ꯏꯇꯥꯎ ꯑꯩꯅꯤ ꯀꯤꯒꯅꯨ ꯑꯩ ꯅꯈꯣꯏ ꯂꯥꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯑꯩꯒꯤ ꯂꯩꯐꯝꯗꯨ ꯌꯨꯝꯕꯨꯗꯨꯅ ꯃꯥꯏꯕ ꯀꯧꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯑꯩꯁꯨ ꯂꯩꯔꯝꯂꯦꯅ ꯇꯤꯟꯈ꯭ꯔꯒꯦ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯥꯒ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯗꯨꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯔꯣꯏꯈꯤ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯝꯗꯨꯅ ꯊꯋꯥꯏꯁꯨ ꯃꯥꯡꯈ꯭ꯔꯦ ꯇꯣꯝꯊꯤꯟꯅ ꯄꯥꯈꯠꯅ ꯃꯆꯤꯜꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤꯗꯨꯁꯨ ꯌꯥꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯒ ꯁꯅꯥꯊꯣꯏꯒꯁꯨ ꯒꯥꯔꯤꯗ ꯀꯥꯔꯛꯂꯤ ꯁꯤꯟꯊꯣꯏꯒ ꯃꯃꯥꯒꯁꯨ ꯍꯧꯒꯠꯂꯛꯂꯤ ꯒꯥꯔꯤꯗꯨ ꯄꯤꯕꯥꯔꯦꯜꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯏ ꯃꯤꯅꯤꯠ ꯈꯔ ꯊꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯌꯧꯔꯤ ꯃꯈꯣꯏꯅ ꯌꯧꯕ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗ ꯂꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯗꯤ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯌꯨꯝꯕꯨꯗꯨꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯔꯤ ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯕꯨ ꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯉꯁꯥꯏꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯑꯩꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯁꯥꯏꯈꯩ ꯊꯤꯔꯤ ꯅꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯑꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯊꯅꯝꯂꯕꯅꯤ ꯀꯥꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯃꯤ ꯈꯔꯁꯨ ꯅꯦꯛꯇꯨꯅ ꯉꯁꯥꯏ ꯈꯔ ꯉꯟꯅ ꯄꯨꯟꯅ ꯊꯨꯒꯥꯏꯍꯜꯂꯕꯅꯤ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯂꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯔꯅꯨ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯣ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯁꯅꯥꯊꯣꯏꯗꯤ ꯄꯥꯈꯠꯅ ꯂꯩ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯊꯤꯟꯅ ꯅꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯊꯋꯥꯏꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯁꯤꯟꯊꯣꯏ ꯅꯣꯏꯅ ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯔꯝꯂꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯐꯔꯦ
노이슈 팅라니 이마가 남가 팀비라기 비바렐 아마디 사나 토이나 아흘두다 묵 온찬두나 바봉 아이코이니 수마 코이 아묵당 팀비루기기 틸로로 아슘 나마 코이 뿐나 아묵 락리 비바렐가 사나 토이가디 아키바 뿜바 파크리 밑굽드다 나옹 마파다 팜리비 신토이긴 나빠다 콘젤 아마 따르기 신토이슈 통나오 돔디 옌락리 마나 돔디 옌토라까 마tamdadi uri sana halgi thawai na malangduda paiduna 통나오 마파두다 leplaga lairiba madu ubada sintoi pakatna laugi haiduna tawi sana halna lauganu ngasi nangna uriba sina aroibani aina salamdai mitkopsida wa matangdi hairamgi nang nungaina laiba oyo adubu ai tasengna lankidabaniko pare ai salukiki asumna wahi khardo hairamduna sanahalgi thawaido mangkirami matang asida kadugi thawai hairi warisi mapung phana loisinjari amuk kana mayambu khurumjari